ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯝꯅ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯇꯧ ꯎꯠꯂꯗꯨꯅ ꯅꯨꯄꯥ ꯑꯃ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯆꯤꯡꯈꯨꯕꯅꯤ꯫ ꯃꯃꯥ ꯊꯥꯔꯤꯛ ꯑꯃꯗꯤ ꯖꯨꯕꯣꯟ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ꯫ ꯃꯕꯣꯛ ꯀꯕꯣꯛ ꯂꯩꯁꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯤꯡꯈꯨꯕꯕꯨ ꯀꯧꯔꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯨꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯍꯩ ꯃꯅꯥꯗ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯁꯒꯣꯜ ꯊꯝꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯕꯣꯛ ꯀꯕꯣꯛ ꯂꯩ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥ ꯖꯨꯕꯣꯟꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯒ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯖꯨꯕꯣꯟ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯝꯇ ꯇꯥꯟꯅꯔꯨꯆꯣ ꯆꯠꯂꯨꯅꯤ ꯅꯪꯕꯣ, ꯁꯣꯏꯗꯅ ꯐꯤꯕꯝ ꯆꯥꯅꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ"꯫ ꯖꯨꯕꯣꯟ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯇꯞꯅ, "ꯏꯃꯥ, ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯍꯤꯛ ꯑꯗꯣ ꯁꯟꯇꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯍꯧꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯕ꯭ꯔꯥ"꯫ ꯀꯕꯣꯛꯂꯩ ꯃꯆꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯖꯨꯕꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯅꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯃꯈꯣꯡ ꯑꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕꯗ ꯍꯩꯅꯕꯤ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯔꯥꯎꯅ, "ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯔꯦ, ꯐꯖꯈ꯭ꯔꯕ ꯁꯒꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯒꯅꯤꯗꯅ, ꯁꯦꯜꯁꯨ ꯌꯥꯝ ꯁꯤꯠꯂꯅꯤ. ꯑꯁ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯔꯅꯤ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ, ꯋꯥꯈꯜꯒꯁꯤꯅ ꯃꯔꯣꯜ ꯑꯃ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯍꯩ ꯁꯤꯡꯂꯕ ꯁꯒꯣꯜ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯨꯟꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯜꯂꯒ ꯇꯥꯔꯝꯃꯤ꯫ "ꯑꯁ, ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯤ ꯕꯦꯔꯥꯅꯤꯅꯦ, ꯃꯤꯔꯣꯜ ꯈꯪꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯃꯥꯜꯂꯤꯅꯦ"꯫ ꯁꯒꯣꯜ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯀꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯤꯡꯈꯨꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯀꯦꯗꯨꯅ ꯂꯥꯏꯕꯛꯀꯤ ꯆꯟꯗꯜ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯨꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯅꯤꯡꯗ ꯂꯣꯠꯁꯤꯜꯂꯒ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯈꯨꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕ"꯫ ꯆꯤꯡꯈꯨꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯊꯋꯥꯏꯅꯕꯨ ꯍꯛꯆꯥꯡꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯖꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯈꯨꯕꯗ ꯌꯦꯡꯂꯒ, "ꯁꯤꯒꯤ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ"꯫ ꯆꯤꯡꯈꯨꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯗꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯒ, "ꯌꯥꯔꯅꯤꯗ, ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯊꯧꯒꯜꯂꯣꯟ ꯐꯖꯕ ꯁꯥꯕꯤꯔꯛꯑꯅꯨ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ, "ꯀꯔꯤ ꯍꯥꯏꯕꯅꯣ, ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ, ꯆꯠꯂꯅꯤ ꯍꯥꯏꯕꯕꯨ ꯀꯗꯥꯏꯗꯅꯣ"꯫ ꯆꯤꯡꯈꯨꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪꯕꯨ ꯉꯔꯥꯡ ꯍꯨ ꯊꯛꯄꯗꯒꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯄꯣꯂꯣꯏꯈ꯭ꯔꯕꯗꯥꯏꯅꯦ꯫ ꯉꯁꯤ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯔꯤꯕ ꯅꯍꯥꯛ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯂꯦꯝꯕꯤ ꯊꯋꯥꯏꯔꯣ"꯫ ꯂꯦꯝꯕꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯥꯗꯨ ꯀꯤꯖꯕꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯒ, "ꯆꯤꯡꯈꯨꯕ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯉꯔꯥꯡꯗꯣ ꯍꯨ ꯇꯁꯦꯡꯅ ꯊꯛꯇꯤ ꯊꯛꯏ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯗꯒꯤ ꯍꯤꯡꯖꯕ ꯐꯪꯖꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯉꯔꯥꯡ ꯑꯗꯨꯝ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯏꯕꯥꯅꯤ ꯈꯨꯗꯛꯇ ꯍꯣꯡꯈꯤꯕꯅꯤ"꯫ ꯆꯤꯡꯈꯨꯕꯅ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ, "ꯉꯔꯥꯡꯈꯛꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ? ꯃꯗꯣ ꯑꯣꯏꯊꯣꯛꯀꯗ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯩꯕꯤꯔꯣ, ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯦꯝꯕꯤꯔꯣ? ꯉꯛꯇꯕ ꯉꯝꯗꯦ"꯫ ꯂꯦꯝꯕꯤ ꯆꯤꯡꯈꯨꯕꯗ ꯃꯃꯤꯠ ꯑꯗꯨ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, "ꯆꯤꯡꯈꯨꯕ, ꯍꯣꯏ, ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯤ, ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ. ꯑꯩ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯏꯔꯥꯜ ꯀꯌꯥ ꯑꯗꯨꯁꯨ
ꯃꯗꯨꯁꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯉꯔꯥꯡ ꯈꯛꯇ ꯍꯣꯡꯕꯗ ꯉꯥꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯅꯤꯌꯦ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛ ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯐꯝꯗ ꯀꯠꯊꯣꯛꯈꯤꯕꯅꯤ ꯆꯤꯡꯈꯨꯕ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯅ ꯈꯣꯏꯒꯤ ꯅꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯕ꯭ꯔꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄꯤꯔꯣ ꯌꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯆꯤꯡꯈꯨꯕ ꯃꯆꯤꯟ ꯐꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯅꯪꯁꯦ ꯑꯉꯛꯄ ꯃꯤꯅꯤꯅꯦ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯖꯤꯟꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯪꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯤ ꯂꯥꯏꯔꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯍꯥꯟꯕ ꯁꯤꯕꯗ ꯑꯣꯏꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯁꯤꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯨꯕꯅ ꯉꯁꯥꯏꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯈꯪꯍꯧꯗꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯂꯦꯝꯕꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯄꯦꯟꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯒ ꯅꯍꯥꯛꯅ ꯏꯐꯝꯗ ꯃꯤꯅꯝꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯀꯞꯊꯣꯛꯂꯝꯂꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩ ꯁꯥ ꯑꯣꯜꯂꯕꯅꯦ ꯂꯦꯝꯕꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯑꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯗ꯭ꯔꯦ ꯏꯈꯦꯡꯇꯅ ꯊꯜꯂꯦ ꯃꯁꯥꯗꯨ ꯁꯣꯛꯂꯤꯕ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯁꯥꯅꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯁꯨ ꯉꯁꯥꯏꯗꯒꯤ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯃ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯃꯤꯑꯣꯏ ꯑꯃꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯀꯥ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯑꯒ ꯃꯤ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯗꯒꯤ ꯑꯩꯁꯨ ꯆꯦꯜꯂꯛꯏꯕꯁꯤꯅꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯣ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏꯗ ꯏꯈꯦꯡꯇꯅ ꯌꯣꯝꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯄꯥꯈꯠꯅ ꯂꯦꯝꯕꯤ ꯁꯦ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯒꯅꯨ ꯁꯦ ꯍꯧꯒꯠꯂꯣ ꯂꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯁꯥꯅꯧꯕꯨ ꯐꯥꯖꯤꯜꯂꯒ ꯁꯥꯅꯧ ꯀꯧꯔꯨꯔꯅꯨ ꯂꯦꯝꯕꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯧꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯂꯔꯣꯏ ꯁꯥꯅꯧ ꯀꯞꯂꯒ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ ꯃꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯈꯨꯕꯁꯨ ꯉꯁꯥꯏ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯅ ꯃꯈꯨꯠ ꯑꯗꯨꯗ ꯏ ꯉꯥꯛꯇ ꯇꯩꯕ ꯃꯈꯩ ꯊꯧꯁꯥꯗ ꯁꯤꯗꯨꯅ ꯇꯥꯔꯕ ꯂꯦꯝꯕꯤꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯦ ꯃꯤꯍꯥꯠꯄ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯧ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯗꯤ ꯆꯤꯡꯈꯨꯕ ꯃꯇꯦꯟ ꯑꯗꯨ ꯁꯤꯠꯇꯣꯛꯂꯒ ꯃꯔꯥ ꯂꯩꯖꯗꯕꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯉꯝꯗꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯝꯃꯤ ꯁꯥꯅꯧ ꯃꯥꯒꯤ ꯁꯤꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤꯕ ꯆꯤꯡꯈꯨꯕꯔꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯤꯡꯈꯨꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯆꯤꯡꯈꯨꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯀꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯆꯤꯡꯈꯨꯕ ꯑꯗꯨꯃꯛ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯅꯧꯅ ꯁꯥꯎꯅ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯈꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯤꯡꯅ ꯃꯩ ꯊꯥꯒꯅꯤ ꯆꯤꯡꯈꯨꯕ ꯅꯣꯛꯂꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯁꯨ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯥꯎ ꯌꯥꯎꯖꯩ ꯁꯥꯅꯧꯅ ꯆꯤꯡꯈꯨꯕꯕꯨ ꯂꯨꯈꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯁꯦ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕꯗꯨ ꯌꯦꯡꯂꯒ ꯂꯦꯝꯕꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯗꯣ ꯑꯩ ꯁꯛꯂꯒꯦ ꯁꯥꯅꯧꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯍꯧ ꯇꯧꯗꯨꯅꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯁꯤꯔꯕ ꯂꯦꯝꯕꯤꯕꯨ ꯁꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯝꯕꯗꯤ ꯆꯤꯡꯈꯨꯕꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯤꯇꯤꯟꯐꯝ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯈꯨꯕꯕꯨ ꯑꯆꯧꯕ ꯎꯆꯨꯛ ꯑꯃꯗ ꯆꯦꯠꯅ
नाथोखिदनबा हाइदुना पुनसिंदुना थमलमी अकोइबदना माना अवा मचा खांबा अदु येंगननबगीदमक मयाम अमा लेप्तुना लैरमी सानौ चिंखुबगी ममाइदा पेनो खुपाकना हंजिन हंजिन थोमजिलमी अदुगा मतिनसु सिजलमी नंगुंबा अदुक फत्तबा मिहाटपा असे मालेम पृथ्वी असिदा पोक्लमगनी थाजरुदे अदुबु नहाकति महिकने नहाकि फत्तबा महिक अदुना संतोरकपदा अतोप्पा लांजदबा कयासिंगसु नंगी मतौ तमलकनी अदुना नंगी मरु हुंद्रिंगै अखोइना तुमना मांगहलगनी चिंखुबा यामना वाना ममाय अदु हाइगलकलगा नोक्रेम हाइग्रेम नरगा अैगी अपोक्पा इपाना अदुमना ताकपिरे फत्तबा महिक अमा हेक लै खंगलबदि थिंथगना अतोप्पा लेखा अमदा मागी अमांगवा महिक संतोरक्ट्रिंगै महाकपो हातो मदुदा अैने खग अथिंगबा पिरोय हाइबिरमी मागी वाहिसे मकुल याम लेरे हौजिक्ति हे मिहाटपा सिरमदागी मिकुप असिदा नंगी वाहै अदुदा अैने पंगथगदबा नथि येंगु नंगी अकोइबदा लैरिबा मियाम असे नंगबु सिबा अदो येंगनबा लाक्नरिबनी चिंखुबा लंपाक अदुगी अकोइबदा मियाम अमना कोइरो कोइसिंदुना क्रिक क्रिक इनबा मखै खुनिंग कांखतुना येंगनरिबदु उबदा हाटकदौरे हाइबगी अवाबा अमता उद्दा मोमोन अदुम नोक्लगा ओ कयादा थौ लेखिजिबा मियोइन असेंबा अचुंबा अमगिदमक्तदि वायल पिबि मतेंग पांगबियो हाइबा मतमददि कना अमता थोरखिदे अदुगा हौजिक्ति मी अमा सिगदौरे हाटकदौरे हाइरबदि लीला येंबा मियोइदगी हेना यामने हे अपंगसा नखोइगी नमांगदा सिगदौरिबा ऐसे इरा लैजदबा नुपानिने मसक मुन्ना खंगजिलौ हयेंग वाई कनाना खंगनि ऐ सिख्रबा मतुंगदा ऐगी असेंबा अचुंबा वाफम अदु खंगलक्तुना ऐबु अथौबनि हाइदुना मूर्ति सादुना नखोइगी लंबाक असिदा फावबा थमलकपा यारिबनि सानौ चिंखुबगी लवाइलु समदु पाइरगा थांकलकलगा नंगसे ख्वाइदगी अनम कनबा लिंजेल खाबा मियोइनि नसाना उसु फरिबा नपांगल अदुक यामना कनबना हकना करिगिदमक असोनबि नुपीसिंग खलगा नपांगल फुदोक्लिबना नंगदि अकनबा साबनि कनदे मसि यामना येंगनिंग्रे इसा असे साउनिंगबना मैना पोक्ले माबु कुइना उदुना लैरबदि मसा असे मतुप मतुप कक्तुना हानिंगलकपसु याय अदुना खुदक असिदा मसा पुंबा थाव हाइजिलसि असे हाइदुना मियोइसिंग अदुना चिंखुबगी मसा पुंबा थाव हाइजिनबा हौरकलमी मतौ अदुदा चिंखुबा मपि तारगा इमा बाबो बबो ऐबु वरगुनुको हंदकी मपोक असिददि नखोइगी लमन सिंजबा ngамहौद्रे मथंग हाइबा मपोक्तुमा लेरंबा थोक्लबदि नखोइ अनिगी नचानसु ओइना पोक्तुना नखोइगी लमन खुमजगेको महाकी नुसिलांगदा थुरुबना ऐंगिसिदि तमथिबा साहिंग चाबा सा हाइबदो ओइरे असे हाइदुना मखोल थोकना कपचरए सानौ मैखेत अदु खेतननबगी थौरांग तौरमी तंजा अदुदा मयाम मरक अदुदगी अहल अमना इबुंगो सानौ अमुक्ता ngaइखो मरा लेरे हाइबा अखोइ मयामना खंगी तौबदबु महाकना नहाकी नुपीदो हाटपगी मरमसु खंगफम थोक्तब्रा मरम खंगदना महाकबु मरा ले हाइदुना हातोखिबा थोक्लबदि मतम पुमनमक्ता करिगिदमक्तनो हाइबा वाफम अमदि अदुमक हंगदुना पुंसी चुप थमोइनुंगदा हक्तुना लेख्रगनि अहल अदुगी वाफम अदु मयामनसु यानरमी सानौ वखल ngaइहा खल्लगा फरे वाफम अदो अइहाक याजरगे हे मिहाटपा नहाकने हिंगलिंगै असिदा असेंगबा वारी ऐगी नुपीबु हाटलिबा मरम अदो अमता चिथादना मयाम मांगदा लिथो चिंखुबा मोमोन नोक्लगा फरे अइना अवाबा वारीसे स्वर्ग लेबाक्ता पुदुना चटपा थोक्लबदि वाखलसे अदुम वादुना लेहौरगनि नुमित्तो ऐगी मरुप थानिलगा पुन्ना कोइबा ओइना लेकोल अमदा चटपनि असे हाइदुना हौखिबा ममांगी थौदोकी वारी लिबा हौरकलमी इंगसु इंगदबा सासु सादबा कोइबा चटपदा यामना नुंगाइगदबा मतमनि थानिल अमदि चिंखुबदो सगोल अममम थौरगा फजरबा लेकोल अमदा चटलमी थानिल मागी सगोल अदुदगी कुमथरकलगा इताउ लेकोल सिदि खुफजम दौ नुपी मसक फजबगा थेंनरदि ऐदि दुम कोइसलदम चिंखुबा थानिलगी मकोकता खक्सी हटलगा चिराय खुतांगदुगा चिराय तांगबि अमा ओइना थियो नत्रदि फंगोइको नंग मंगाइरिनि फजरिसे नंगना सासे अवाटपमता लेते काइना खंजरिराबा चिंखुबा थानिलुमदा ओनसिलगा मनिंग हल्ला हल्लगा चटलगा संसारसिदा ऐना इफा फजै खंद्रदि कैनोने हे
ꯏꯁꯥꯒꯤ ꯈꯟꯗꯕ ꯀꯅꯥꯝꯇ ꯄꯣꯛꯑꯝꯃꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯤꯔꯥꯏꯗꯣ ꯍꯟꯖꯤꯜꯂꯦ ꯈꯪꯂꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯑꯃꯨꯛꯀ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ ꯅꯌꯥ ꯑꯍꯣꯕ ꯑꯃ ꯌꯥꯎꯔꯤꯗꯣ ꯂꯣꯏꯅ ꯍꯣꯔꯛꯇ꯭ꯔꯤꯉꯩꯗ ꯈꯣꯡꯇꯦꯛꯄꯤꯔ ꯃꯤꯇꯥꯡꯕꯤꯔ ꯑꯃꯨꯁꯪ ꯑꯣꯏꯒꯦꯔꯥ ꯑꯃꯨꯛꯀꯣꯛ ꯂꯧꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯨꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤ ꯑꯗꯨ ꯃꯔꯥꯏꯕꯛꯇ ꯆꯟꯗꯜ ꯑꯃ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯒꯤ ꯐꯤꯖꯣꯜ ꯆꯟꯗꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒꯁꯨ ꯏꯜꯂꯝꯃꯤ ꯃꯁꯝ ꯑꯗꯨ ꯅꯦꯝꯂꯞ ꯄꯨꯜꯂꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯥꯆꯣꯝꯂꯩ ꯑꯃ ꯅꯥꯄꯗ ꯊꯦꯠꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯅꯦꯜꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯟꯕ ꯆꯤꯡꯈꯨꯕꯗꯤ ꯃꯤꯇꯥꯕ ꯑꯃꯠꯇ ꯄꯣꯛꯂꯨꯕ ꯂꯩꯇꯦ ꯐꯖꯩ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯅꯨꯄꯤ ꯑꯗꯨꯅ ꯆꯝꯂꯞꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯡꯈꯨꯕꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯁꯣꯛꯇꯤꯌꯦ ꯊꯥꯅꯤꯜ ꯃꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯖꯤꯟꯖꯔꯒ ꯑꯁ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯉꯛꯇꯦ ꯑꯩꯅ ꯀꯣꯏꯒꯦ ꯇꯧꯔꯒ ꯆꯤꯡꯈꯨꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯛꯄ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯑꯗꯨ ꯁꯣꯝꯁꯦ ꯃꯧꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩꯕꯨ ꯃꯧ ꯃꯥꯟꯕ꯭ꯔꯅꯦ ꯆꯤꯡꯈꯨꯕꯅ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯊꯤꯜꯂꯤꯕ ꯆꯟꯗꯜ ꯑꯗꯨꯅ ꯁꯨꯝ ꯃꯧꯔꯅ ꯍꯪꯖꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯂꯩꯁꯥꯕꯤꯁꯨ ꯑꯃꯨꯛ ꯃꯥꯟꯕ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯀꯧꯏ ꯑꯩ ꯂꯩꯁꯥꯕꯤ ꯄꯨꯡꯁꯤꯡꯅꯤꯀꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯍꯥꯛꯅ ꯑꯍꯥꯟꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯗꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯐꯤꯖꯣꯜꯁꯦ ꯃꯧꯒꯤ ꯂꯩꯇꯦꯡꯖꯕ ꯈꯛꯇꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯤꯅꯦ ꯆꯤꯡꯈꯨꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯥꯏꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯌꯥꯝ ꯁꯥꯎꯔꯕꯣ ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯇꯝꯂꯒ ꯌꯥꯝꯅꯗꯤ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯒꯤ ꯐꯤꯕꯝ ꯈꯪꯗꯕꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯃꯨꯛꯇꯪꯗꯤ ꯁꯥꯎꯏ ꯊꯥꯅꯤꯜ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯑꯩꯁꯨ ꯄꯥꯈꯪꯅꯤꯗ ꯑꯗꯨꯁꯨ ꯄꯥꯈꯪ ꯄꯨꯡꯁꯦꯡ ꯍꯥꯏꯇꯥꯔꯦ ꯏꯄꯨꯟꯁꯤꯗ ꯅꯨꯄꯤ 5ꯗꯒꯤ ꯍꯦꯟꯅ ꯀꯣꯏꯖꯔꯛꯇꯕ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯩꯉꯣꯟꯗꯁꯨ ꯃꯥꯏ ꯈꯔ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯈꯪꯅꯕ ꯌꯥꯏꯗꯅ ꯂꯦꯝꯕꯤ ꯊꯥꯅꯤꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯗꯤ ꯆꯤꯔꯥꯏ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨꯅ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯛꯍꯦꯟꯕꯁꯦ ꯃꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯅ ꯆꯤꯡꯈꯨꯕꯗ ꯌꯦꯡꯂꯝꯂꯒ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯤꯡꯈꯨꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯌꯥꯡꯅ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯂꯧꯁꯤꯟꯖꯔꯤ ꯂꯦꯝꯕꯤ ꯆꯦꯟꯅ ꯆꯦꯟꯅ ꯇꯨꯡ ꯑꯣꯜꯂꯛꯂꯒ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯀꯅꯤꯌꯦ ꯃꯗꯨꯗ ꯊꯦꯡꯅꯔꯁꯦ ꯄꯥꯝꯃꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯆꯤꯡꯈꯨꯕ ꯆꯠꯈ꯭ꯔꯕꯤ ꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯊꯥꯅꯤꯜ ꯆꯤꯡꯈꯨꯕꯒꯤ ꯂꯦꯝꯖꯨꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ 1,000 ꯀꯌꯥ ꯎꯔꯛꯂꯕ ꯅꯄꯨꯟꯁꯤ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯍꯧꯗꯅ ꯈꯠꯆꯤꯜꯂꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯊꯃꯣꯏ ꯍꯦꯛꯇ ꯄꯤꯊꯣꯛꯂꯨꯔꯤꯗꯨꯕꯨ ꯍꯌꯦꯡ ꯊꯃꯣꯏ ꯀꯥꯏꯖꯅꯤꯀꯣ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯤ ꯑꯃꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯃꯌꯥꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏ ꯃꯍꯥꯛ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯗꯕ ꯌꯥꯗꯦ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯦꯡꯕ ꯆꯤꯡꯈꯨꯕꯗꯨꯔꯣ ꯈꯨꯗꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯅꯣ ꯎꯊꯣꯛꯅ ꯊꯨꯅ ꯍꯩꯈ꯭ꯔꯦꯗ ꯑꯁ ꯅꯪꯗꯤ ꯃꯥꯒꯤ ꯐꯅꯦꯛꯅ ꯁꯣꯏꯗꯅ ꯀꯨꯞꯈ꯭ꯔꯅꯤ ꯌꯥꯔꯣꯏ ꯆꯤꯡꯈꯨꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯀꯨꯞꯀꯤ ꯀꯨꯞꯆꯔꯁꯅꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯏꯈꯠ ꯈꯠꯆꯤꯟꯅꯕ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯗꯨꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯊꯥꯅꯤꯜ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯍꯔꯦ ꯍꯔꯦ ꯑꯩꯅꯦ ꯅꯪꯒ ꯇꯤꯟꯅꯒꯗꯕ ꯀꯤꯁꯜꯂꯛꯑꯦꯀꯣ ꯑꯗꯣ ꯏꯇꯥꯎ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯛꯄꯒꯤ ꯂꯧꯁꯤꯡ ꯂꯩꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯏꯈꯠ ꯈꯠꯂꯦ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯟꯖꯍꯧꯀꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯔꯤꯁꯤꯅꯤ ꯆꯤꯡꯈꯨꯕ ꯊꯥꯅꯤꯜꯗ ꯂꯦꯡꯒꯣꯜꯂꯒ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯔꯒ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯎꯁꯤ ꯍꯣꯔꯦꯟ ꯊꯦꯡꯅꯍꯜꯂꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯄꯨꯟꯅ ꯊꯤꯟꯕꯤꯔꯒꯦꯕ ꯃꯤꯅ ꯍꯥꯏꯕꯗꯤ ꯃꯅꯥꯗ ꯍꯥꯞꯈꯤꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯤꯡꯈꯨꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯕꯣꯛ ꯀꯕꯣꯛ ꯂꯩꯁꯨ ꯏꯪꯈꯣꯜꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯨꯕ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯌꯦꯡꯒꯣꯜ ꯑꯗꯨꯗꯒꯤ ꯐꯖꯕ ꯑꯆꯧꯕ ꯉꯥꯅꯨ ꯑꯃ ꯐꯥꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯕꯣꯛ ꯂꯩꯅ ꯉꯛꯅ
Isu thoi, kari leire, pau nungaibaga leibro, insang ahauba chage thaurangba. Hoi abo, ngasidi wakhase yamna nungai. Aduna ahauba chahodrabadi ningam hauraroi haiduna chage taurini. Abo kisu kaithaldagi aina nga macha ama leiraklabani. Fazana thonglaga hauna chathose. Asi haiduna imungda changkhirame. Maram hairamdabana kaboklai ingakngakna lehawi. Adubu karan pamjaba thaneldi. Maninga mo halaklaga kaboklagi manada tapna. Abo, nasunupase layunara abni. Adusu hiloi akhatpi. Asi hairamlaga imungda karisu khangdaba saraga chensin khirame. Thanelgi wahai adugi atra khangladuna kaboklai momon noklaga. Aigi isuse, aigi mitadi, pikliba angang amagumna uri. Adubu aigi wakhaldi onaredana. Haha, onthokna masak khangningreda ko. Mahaki khoidajabi ado. Hais, ai imong nupi ka ichanupagana luhongba hek halakpaga pawase tana hauraki. Aduga athuba matam mahaki apama misak ado haijaba chalhobana pharani. Numidangi matam yaurabada mayamadu chak chagadabagi thaurang tawduna leirami. Tanja aduda mama tharikna. Ibungo Thanil, aikhoigi sakyenbasina heloi ama unare haisibu chumlabro. Chingkhuba Thanilda mamit phaina yenglaga. Sidi pura pawdam sagonine. Mana dum pawse santomba. O ima, khangnadiye. Ngasi khaktamak thengnabada ngairi. Mabu aigi he oiba yarani khangbagane. Nakhoidane adum paw haijarake. Kabok leina. Nupi machado aidi uningbana loiri. Hayeng yaradi pubira udana. Aba, masakpudi heloi male haibabune. Kharadi irang pubi oina tawiko. Jubona. Ichanabu pamlabadi ipadi loina yari. Pakhang hariba oikhraga aikhoigi imita. Isu uba phangnaroidagi sarukne. Iyada yare. Chingkhubana. As, noi mayam sidi wasum sangdorakadori. Chakse hanamda chagise. Mayamadu chibon machin khumduna noklaga tumina leina rami. Mathangi numitani. Haina kiba matamaduda. Chingkhuba amadi Thanil ado lekol aduda. Ngantana lembibu ngaiduna leirami. Chingkhuba nungaitana. Magi sibu aibu karimnari bazala. Husuk phaba laktriba siba. As, nang sisu yam hinjan mali he. Ngarang hektama khangnabada thengnabada ngai. Khara khangbatamu. Nupi mawa chakadaba ibunga. Tanja aduda lembidu yamna ingna lemna lakpa ado Chingkhubana urami. Madu ubaga masamanaga do ningthizana semjillami. Aidi nupi yawdabanina aswaida uzaw amago aina wari sanajarukige ko. Ase haramduna Thanil chatkirami Chingkhubana. Aidi ngasaidagi ngaibada waraba. Nangla aroidra haiduna wakhalase kayada waru. Kaigino adugam thengaidi. Aidi imung manung yamna lairari. Aduna yumgi thaba inkhang loinamuk loisinba loiraga. Mafam asida amu thabak tawba laini sel tanba. Kari thabakno? Lembi sor sangna hontoklaga. Laisang sinaba. Singtok singsin tawbani. Wafam asi hairaga. Wakhal yamna sokpa maithong utlami. Madu ubada Chingkhuba nungaitana. Lembigi lengjum anida pairaga. Kari tawrage? Lembi mapi ira chelaga yamna nushiba mityengda Chingkhubada yenglaklaga. Karisu hairamda. Laimaida mamai khomjinduna ol khongba makai kaptuna laikhirami. Chingkhuba ngakna. Kari tawrabage? Se. Nangi awabudo aingonda loina hai. Kanana kari hairakpagino? Labna yengduna lairiba Thanilna ngakna anidogi matawadu uraga. Kaino sina? Masigi Chingkhuba haibasina kari oktaba thabak tawbirurajano. Nupi asina san anaba manba makai kaplisina. Somla lembina hik chinglaga mapi adu taitok tuna. Aise, sijakibana phar. Hinglubagi khanaba lairara. Lairaba aikhoise. Sangsara sida mayamna asuk yamna yengthibiribasibu karigino. Aikhoisibu mi natraba. Lairaba aikhoise thamoi palibane haibase. Makhoidi khangdabraba. Lembina thamoi sokna hairiba wahai adu tabada Chingkhuba nungaitana lembigi mapi adu taithokpiraga. Se, aingonda mayik singna tamu. Aikhoigi lekaida kaka tomal haina inakhunba nupa amakhakri. Aikhoinadi tada haiduna kaujabane. Imagi anabagi sel leitaduna mangondagi khara purubani. Adubu aikhoina lairaba oirubana. Sel ado hojik phawba singba ngamji.
Ngasay ayukta mahak laag. Taba yadaba wa kaya ama hairami. Kayigumba haying si fawbagi manungda. Magi sel adu singtorakrabadi. Aibu mana ijat lawgani haiduna imagi mamang magtada hairami. Jingkhuba wahaidu tabada sauningmana loirami. Adubu khara phatharaga selbu kayano. Lising amani. Jingkhuba mangondadi lising amasi karisu natte. Inakara khunba awat apa amata laitaba oibana. Momon noglaga makhajay adu siklaga. Khudang adu paiduna chingduna purami. Lembi pakhatna. Kadaidano aibu purisiba. Kaisu pakhatkano. Aina nangbu karisu phataba thabak tawri. Nangi seldo. Ai khutagi hojik suraktre. Aduna ai yumda chatlusi. Ima khoinusu nangbu unaba pame hai. Maduda pirage. Talida ikaise. Aduga aina nangondagi selawada. Nakhoigi imungna khangnaklaga aibu wakhalana ukini. Ai awafamda tagani. Jingkhuba wa makha tade lembibo adumak chingduna pukhirami. Madu ubada thane mamit adu lauthoklaga makhoigi manak tamna chensilaklami. Kaino ngarangda khangnabada ngairi nakhoi ani bu chelabo. As itaw kona hairagi. Nangna hengang thosuk torpasima tabada swai swai law bangta. Asomna makhoi ahum adu jingkhubagi yumda changsilaklami. Thari fi lausinge haiduna mangolda thorakke tawbada makhoina mari mari changsilakpada urami. Nupi amasu yawba aduda harauna chakhumlonda chensinkirami. Jingkhubana se sida pamamu. Thanil maga wari sanabiramu. Aine imungda chaba yaba kaikinu khara semlukhige. Ase haiduna chatkirami. Lembidi mapunsigi ina kaira khunbagi imungda phamlaktribana ipangpangba makhai yumadugi akoibaduda maya kaduna yenglami. Tanja aduda mabokka boklai adu thoraklami aduga lembigi manakta phamtharaklaga masamgado phajana semjin sajinbiraga ichadi masak onthokna phajakreda kadaidagi noni nangbo kari ming kauge aba aigi mingbudi lembi kawi thangnaba leibak amadagini wahai watana marola mahairiba ingna marola matabliba ha onthokna laibak phaida ikhoise thariksu acha atha khara puthoraklaga thoraklami aduga lembigi nakaladuda phamlaga ichabu lembi kawi haiba natro aise jingkhubagi hek apokpa mamani adugane nangi nakandagi aduna jingkhubagi mabukne lembi tharik amasung kabok laigi makhong adu soktuna khurumjarami tharik harauna ihe adumna karigi tawribano onthokna nungsirega ko imause lembi wado tabada ikaibana mamaya adu ngangsang ngangsilaklami tanja aduda jingkhubado magi kadagi thorakpada magi imung manungna lembi manak nakna famlaga hanadagi khangnarakpa amagum loinaramba lembina ikaina lairiba matawadu ubada ingakakna as ima noisidi mi kairamani chaloda nangdo masaida thokro mi imau oigadoraba sida imau haijababu kari kairageba nangne adara kaino chakro ekhoi nga hakne imau siga wari jikthana hokige Thanil famlambadagi fuk hogolaklaga jingkhuba ai midyam nari he ida dringai sitane noigi mapanda leiriba angurgi ingkose asida ngakta leirukige jingkhuba makhoi ani ado mapanda thokirami aduga somdana lembiga punna acha athak tawraga harauna wari sanarami koiramba ikairamba lembido hojikti makhoigi imungi koidaba afaba matawaduda karisu tawkidri hanadagi khangnaba amagum nushina wari sanarami numidang wairam tarakpa aduwaida lembibu thinnanaba haiduna thawrang tawrami kaboklai amadi tharikna lembigi damak acha athak polam chaijang kaya ama piraklami tharikna bema lembi naha kuithana leiragano athuba matamda aikhoigi yumda laknanaba tawroko lembi momon tamak noklaga ima abo ayamuk chacharukhige isunupi nahakna yum asida luhongduna laktriba phawba toina toina koira uko hoyebo ase haiduna jingkhuba amadi thanilna lembibu thinba thoraklami jingkhubana magi furit kaudagi selpham khara lauthoraga se masina atay aton bising su khara singdokro aigi taloi oigadorabadine momo noktuna legadabani lembi sela duda yenglaga sidi yamale aigi nushibidine migi mapal tangdana hingadabani matam chuppada nahaki damakta ai lepkani nangdi aigine lembi nangbu hek uruba mikup adudagi nangi na taw aduda thawaiga hakchanga oikrabani wahaidu tabada lembi mabukning nungsiraduna jingkhubabu chetna konsinduna kapcharai
ꯊꯥꯅꯤꯜ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ "ꯑꯣꯏꯃꯥ, ꯑꯩꯗꯤ ꯃꯤ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤꯕꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯍꯟꯗꯣꯛꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯏꯕꯨꯡ ꯊꯥꯅꯤꯜ, ꯍꯟꯗꯛꯇꯤ ꯃꯤꯠ ꯈꯔ ꯅꯥꯕ ꯇꯥꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯎꯕ ꯃꯤ ꯑꯣꯏꯅ ꯏꯀꯥꯏꯅꯔꯕꯅꯤ. ꯏꯕꯨꯡꯁꯨ ꯃꯤꯠ ꯅꯥꯗꯅꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯎ ꯎꯅꯕ ꯂꯥꯛꯄꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ. ꯑꯩ ꯑꯥꯗ ꯂꯩꯔꯤꯕ ꯁꯟ ꯒꯥꯔꯤꯁꯦ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯒꯦ." "ꯌꯥꯔꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯌꯧꯔꯛꯏ. ꯃꯁꯤꯗ ꯑꯗꯨꯝ ꯅꯌꯨꯝ ꯐꯥꯎꯕ ꯇꯥꯅ ꯊꯤꯟꯕꯤꯒꯦ." ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ "ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯋꯥꯅꯅꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯥꯝ ꯊꯤ. ꯍꯌꯦꯡꯋꯥꯏ ꯈꯔ ꯐꯖꯅ ꯁꯥꯔꯛꯑꯒ ꯏꯃꯥꯒ ꯑꯩꯒꯅ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯤ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ "ꯏꯇꯥꯎ ꯊꯥꯅꯤꯜ, ꯑꯩꯗꯤ ꯃꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯀꯠꯂꯛꯏ. ꯈꯪꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤ, ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯉꯥꯎꯔꯒ ꯆꯠꯂꯛꯀꯗꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯈꯨꯕ ꯊꯥ 2 ꯁꯨꯔꯛꯂꯦ ꯅꯨꯡꯁꯤꯅꯕ꯫ ꯑꯅꯝꯕ ꯃꯇꯝꯗ ꯂꯦꯝꯕꯤꯅ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯕꯅ ꯆꯤꯡꯈꯨꯕꯅ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯝꯕꯗꯨꯁꯨ ꯈꯔ ꯁꯥꯐꯔꯦ꯫ ꯐꯤꯖꯣꯜꯁꯨ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯦꯠꯄ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯈꯨꯕꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯦꯝꯕꯤ ꯍꯔꯥꯎꯅ "ꯅꯪ ꯊꯦꯡꯅꯔꯝꯕꯒꯤ ꯑꯩꯁꯦ ꯍꯤꯡꯂꯤꯕꯅꯤ. ꯑꯗꯣ ꯃꯁꯤꯒꯤ ꯁꯅꯥ ꯂꯤꯛꯐꯥꯡꯁꯦ ꯑꯩꯒꯤ ꯏꯇꯥꯔꯣꯏꯁꯤꯡꯅ ꯑꯍꯣꯡꯕ ꯃꯥꯜꯂꯤ. ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯤꯛꯏ ꯀꯥꯏꯅ ꯂꯛꯅꯔꯛꯏ. ꯑꯩꯅꯅꯦ ꯃꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ." "ꯑꯦ, ꯃꯣꯏꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ? ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯁꯦꯝꯂꯒ ꯂꯣꯏꯔꯦ. ꯃꯤꯃꯥꯡꯗ ꯂꯦꯟꯅꯗꯕ ꯌꯥꯗꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ?" "ꯀꯩꯅꯣ, ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ, ꯆꯦꯟꯕ ꯀꯥꯏꯅ." "ꯑꯗꯨꯒ ꯑꯩꯗꯤ ꯆꯦꯟꯕꯁꯨ ꯄꯥꯝꯗꯦ. ꯑꯍꯜ ꯂꯃꯟꯅ ꯌꯥꯅꯔꯒ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯕꯗꯣ ꯄꯥꯝꯃꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ ꯑꯃ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯅꯣꯡꯃꯇꯁꯨ ꯄꯨꯕꯤꯗꯦ. ꯄꯨꯕꯤꯒꯦ ꯍꯥꯏꯔꯁꯨ ꯁꯨꯡꯄꯨ ꯄꯨꯕꯤꯗꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯕꯨ ꯏꯀꯥꯏ ꯀꯥꯏꯅ." "ꯑꯩꯁꯨ ꯄꯨꯅꯤꯡꯉꯤꯅꯤ. ꯑꯗꯣ ꯌꯥꯗꯗꯧꯕꯅꯦꯕ. ꯑꯩꯒꯤ ꯌꯨꯝꯗꯣ ꯅꯪꯅ ꯎꯗ ꯇꯧꯔꯤꯅꯤ. ꯈꯨꯊꯤ ꯑꯃ. ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯂꯩꯇ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯅꯤ. ꯑꯗꯨꯅ ꯏꯀꯥꯏ ꯇꯧꯕꯅꯤ. ꯑꯩꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯥꯡꯈꯣꯕ. ꯅꯪꯒꯤ ꯌꯨꯝ ꯑꯃꯕꯨ ꯍꯦꯛꯇ ꯁꯥꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕ. ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯁꯣꯏꯗꯅ ꯉꯁꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯄꯤꯔꯛꯑꯒꯦ. ꯑꯗꯨꯒ ꯊꯨꯅ ꯁꯥꯟꯅꯅꯕ ꯇꯧꯔꯁꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤꯗꯅ." "ꯑꯁ, ꯑꯗꯨꯗꯤ ꯏꯀꯥꯏꯗ. ꯑꯩꯒꯤ ꯋꯥꯗꯅꯇ ꯂꯥꯛꯂꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯌꯨꯝ ꯁꯥꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯁꯜꯂꯛꯏ." "ꯑꯦ, ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏ ꯍꯥꯏꯔꯛꯀꯅꯨ. ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ." ꯂꯦꯝꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ "ꯑꯌꯥ, ꯑꯩꯗꯤ ꯊꯦꯡꯈ꯭ꯔꯦꯅꯦ. ꯑꯩꯗꯤ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯊꯕꯛ ꯆꯠꯃꯤꯟꯅꯒꯗꯕ ꯑꯃ ꯂꯩꯕꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯨꯝ, ꯃꯃꯥ, ꯏꯃꯨꯡ ꯃꯅꯨꯡ, ꯂꯩꯀꯥꯏ ꯐꯥꯎꯕ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯨꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯁꯨ ꯆꯤꯡꯈꯨꯕꯅ ꯁꯦꯜ ꯄꯤꯔꯒ ꯁꯥꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯂꯥꯏꯔꯕꯤ ꯂꯦꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯏꯅꯥꯈꯨꯟꯕꯤ ꯑꯃꯒꯨꯝ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯔꯜꯗꯤ ꯅꯠꯇꯦ, ꯆꯤꯡꯈꯨꯕꯒꯤ ꯃꯔꯜꯅ ꯑꯣꯏꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯦꯝꯕꯤꯗꯨ ꯆꯤꯡꯈꯨꯕꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯀꯧꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯔꯒ ꯂꯦꯝꯕꯤꯕꯨ ꯆꯠꯅꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯥꯅꯤꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ "ꯑꯦ, ꯅꯪꯗꯤ ꯃꯤꯅ ꯆꯥꯛ ꯀꯧꯕꯗꯗꯤ ꯊꯕꯛ ꯂꯩ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯤꯡꯉꯥꯏꯗꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯕꯅꯤꯅꯦ." ꯊꯥꯅꯤꯜ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ "ꯆꯤꯡꯈꯨꯕ, ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ." ꯀꯕꯣꯛ ꯂꯩꯅ "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣꯅꯦ ꯊꯥꯅꯤꯜ? ꯅꯪꯅ ꯏꯈꯪ ꯈꯪꯅꯗꯕ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕꯗꯤ ꯀꯣꯛ ꯍꯥꯏꯌꯨꯅꯦ." "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯊꯥꯖꯕ ꯊꯝꯂꯨꯅꯨ. ꯃꯥꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯆꯤꯡꯅꯕꯒꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯡꯅꯕꯗꯨ ꯆꯨꯝꯃꯤ. ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯕ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯏ." ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯨꯕꯅ ꯐꯤꯡꯅ "ꯊꯥꯅꯤꯜ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ.
ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯂꯦꯝꯕꯤꯗꯤ ꯆꯤꯡꯈꯨꯕꯗ ꯌꯦꯡꯂꯛꯂꯒ ꯀꯞꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯀꯞꯂꯤꯕꯅꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇ ꯊꯤ ꯍꯨꯝꯗꯨꯅ ꯇꯧꯕꯤꯌꯨ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯅꯥ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ꯫ ꯆꯤꯡꯈꯨꯕ ꯈꯥꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯈꯥꯝꯗꯒ ꯍꯩ ꯆꯤꯡꯈꯨꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯁꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯊꯥꯅꯤꯜꯁꯦ ꯅꯪꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯩꯅ꯫ ꯊꯥꯅꯤꯜ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯇꯗ ꯆꯥꯛꯈꯣꯝ ꯑꯃꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯅꯍꯥꯛꯅ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯈꯠꯄꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ꯫ ꯆꯤꯡꯈꯨꯕ ꯁꯥꯎꯅ ꯅꯪꯁꯦ ꯐꯅ ꯐꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯣꯏ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯅꯪꯗꯤ ꯅꯕꯨꯛꯇ ꯇꯤꯟ ꯆꯪꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦ꯫ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯒ ꯇꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯉꯛꯄꯅꯤ, ꯅꯪꯅ ꯂꯦꯝꯕꯤꯕ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤ ꯄꯥꯝꯈꯤ, ꯑꯗꯨꯕꯨ ꯑꯩꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯪꯅ ꯀꯂꯛ ꯃꯤꯍꯧꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯊꯧꯔꯥꯡꯅꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯏ ꯃꯍꯥꯛꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯊꯥꯅꯤꯜ ꯃꯊꯃꯣꯏ ꯆꯥꯛꯅ ꯐꯔꯦ, ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯨꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯤꯡꯈꯨꯕ ꯑꯩꯒꯤ ꯄꯨꯛꯆꯦꯜꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯍꯥꯛꯇꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯅꯄꯨꯟꯁꯤꯗꯁꯨ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯤꯆꯠ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯐꯥꯎꯕ ꯇꯥꯔꯛꯀꯅꯨ꯫ ꯑꯩꯅ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯑꯣꯏ꯫ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯁꯛ ꯑꯁꯤ ꯎꯠꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ, ꯋꯥꯏ ꯑꯃ ꯁꯪꯉꯤ, ꯂꯤꯟꯗꯨꯒꯤ ꯄꯨꯛꯆꯦꯜ ꯄꯥꯟꯕ ꯅꯍꯥꯛ ꯑꯃ ꯆꯠꯈꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯨꯕꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯊꯥꯅꯤꯜꯕꯨ ꯈꯥꯝꯖꯩ, ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯊꯥꯅꯤꯜ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨ ꯊꯨꯝꯃꯜꯂꯤꯅꯦꯍꯦ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯩꯅ ꯊꯥꯖꯩ ꯊꯥꯅꯤꯜ ꯑꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ ꯍꯥꯏꯕ, ꯑꯗꯨꯒ ꯉꯥꯡꯁꯨ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯈꯪꯗꯕꯅ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯇꯝꯅ ꯄꯨꯔꯛꯄꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗ ꯂꯦꯝꯕꯤ ꯀꯞꯂꯒ ꯆꯤꯡꯈꯨꯕ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯤ, ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯩ ꯅꯠꯇꯕ ꯑꯃ ꯌꯦꯡꯈ꯭ꯔꯣ, ꯑꯩ ꯑꯃꯅ ꯅꯈꯣꯏꯒꯤ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯤ꯫ ꯆꯤꯡꯈꯨꯕ ꯂꯦꯝꯕꯤꯒꯤ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯤ, ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯩꯗꯧꯅꯨꯡꯗ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏ꯫ ꯑꯊꯨꯕꯗ ꯅꯈꯣꯏꯒꯤ ꯏꯃꯥꯗ ꯑꯩꯒꯤ ꯄꯥꯎ ꯂꯧꯔꯛꯎ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯆꯪꯂꯛꯈꯤꯒꯅꯤ꯫ ꯂꯦꯝꯕꯤ ꯃꯉꯛ ꯑꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯅꯣꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯃꯌꯨꯝ ꯆꯠꯄꯗ ꯇꯣꯡꯕ ꯁꯟꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯔꯕꯁꯨ ꯊꯥꯅꯤꯜꯕꯨ ꯑꯗꯨꯃꯛꯇꯤ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯝꯕꯤꯕꯨ ꯃꯔꯥꯜ ꯁꯤꯕ ꯑꯗꯨꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯔꯤꯛꯀꯤ ꯑꯅꯥꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯈꯨꯕꯗꯤ ꯂꯦꯝꯕꯤꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯃꯃꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯂꯦꯝꯕꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯈꯨꯕꯒꯤ ꯏꯃꯨꯡꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯈꯨꯕꯗꯨ ꯂꯦꯝꯕꯤ ꯎꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯅ ꯏꯁꯨꯊꯣꯏ ꯅꯃꯥꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯅꯥꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯕꯅꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯕꯥ ꯇꯧꯕꯤ, ꯅꯃꯥꯅꯅꯦ ꯁꯦꯕꯥ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤꯀꯣ꯫ ꯆꯤꯡꯈꯨꯕ ꯊꯧꯁꯥꯗꯅ ꯂꯣꯏꯔꯦ, ꯃꯤꯅꯥꯏ ꯂꯩꯗ ꯇꯧꯍꯜꯂꯨ ꯌꯥꯗ꯭ꯔꯣ, ꯍꯅꯨꯊꯪꯗꯨꯗ ꯑꯃꯨꯛ ꯁꯦꯕꯥ ꯌꯥꯝꯅ ꯄꯥꯝꯃꯛꯏꯅꯤꯅꯦ꯫ ꯍꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯅꯪꯕꯣ, ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯌꯦꯡꯉꯨ ꯅꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇ ꯑꯣꯏꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒ ꯅꯃꯥ ꯑꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥꯏꯕꯗꯣ꯫
ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯑꯁꯤꯁꯨ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯟꯅꯊꯣꯛꯄꯗꯒꯤꯗꯤ ꯀꯣꯛꯂꯛꯂꯦ꯫ ꯅꯃꯥꯟꯅꯕꯁꯨ ꯀꯥꯏꯅꯔꯦ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯩꯐꯝ, ꯏꯃꯨꯡ ꯃꯅꯨꯡ, ꯂꯩꯀꯥꯏ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯅꯪꯅ ꯊꯥꯖꯩ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯍꯦꯟꯃꯜꯂꯤ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯗꯣꯡ ꯊꯤꯅꯅꯤꯀꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯡꯁꯤꯒꯅꯨ, ꯃꯉꯣꯟꯗ ꯄꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯈꯔ ꯈꯟꯊꯧ, ꯅꯥꯎ ꯆꯥꯎꯈꯤꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯁ, ꯅꯣꯏꯁꯤꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯊꯧꯅꯗꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯝꯕꯤꯗꯣ ꯂꯥꯛꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯟ ꯒꯥꯔꯤꯗꯨ ꯂꯥꯞꯅ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯄꯥꯒꯨꯝꯂꯕ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯑꯍꯜ ꯑꯗꯨꯅ, ꯍꯪꯉꯨ ꯍꯪꯉꯨ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯤꯗ ꯍꯦꯛ ꯍꯦꯛ ꯇꯣꯡꯉꯛꯄ ꯂꯩꯁꯥꯕꯤꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯃꯥꯁꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯒ ꯑꯩꯒꯤ ꯁꯟꯒꯥꯔꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯣꯡꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯦꯝꯕꯤ ꯀꯧꯏ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯃꯛ ꯑꯩ ꯈꯪꯏ꯫ ꯑꯇꯩꯗꯤ ꯅꯣꯡꯃꯇ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯍꯪꯕ ꯃꯇꯝꯗꯗꯤ, ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯐꯔꯦ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯌꯦꯡꯂꯒꯦ, ꯂꯥꯛꯇ꯭ꯔꯗꯤ ꯃꯥꯕꯨ ꯊꯤꯔꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯅꯨꯄꯤ ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯅꯕꯒꯦꯅꯦ ꯅꯍꯥꯛꯅ ꯍꯪꯂꯤꯕꯗꯨꯕꯣ? ꯆꯤꯡꯈꯨꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯥꯒ ꯑꯩꯒꯁꯦ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯑꯣ, ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝ ꯂꯩꯐꯝ ꯑꯃꯇ ꯈꯪꯗꯕ? ꯂꯥꯏꯔꯔꯦ ꯏꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯇꯥꯛꯇꯦ꯫ ꯍꯩꯁ, ꯅꯨꯄꯥ ꯃꯆꯥ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯅꯔꯕ ꯑꯅꯤꯗꯣ ꯊꯥꯖꯅꯕ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ꯫ ꯈꯔꯗꯤ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ, ꯅꯨꯄꯤꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇꯕꯗ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯆꯤꯡꯈꯨꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩ, ꯃꯔꯨꯞ ꯊꯥꯅꯒꯤ ꯋꯥꯍꯩ, ꯃꯕꯣꯛ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯂꯦꯝꯕꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯜꯒꯤ, ꯃꯔꯜ ꯃꯊꯨꯝꯒꯤ ꯋꯥ ꯈꯛꯇꯃꯛ ꯍꯪꯕ, ꯃꯗꯨ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯆꯤꯡꯅꯕ ꯈꯔ ꯈꯔ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯂꯨꯝꯅ ꯂꯧꯁꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯨꯁꯨ ꯂꯦꯝꯕꯤꯕꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯔꯣ? ꯆꯤꯡꯈꯨꯕ ꯉꯛꯅ, ꯀꯔꯤ ꯄꯥꯎꯅꯣ ꯏꯕꯨ? ꯂꯦꯝꯕꯤꯗꯣ ꯃꯃꯥꯅ ꯃꯁꯥ ꯈꯪꯍꯟꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯋꯥ ꯂꯣꯏꯊꯣꯛꯅꯔꯝꯕꯗꯒꯤ ꯉꯔꯥꯡ ꯍꯨ ꯊꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯦ ꯍꯥꯏꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯨꯕ ꯄꯥꯈꯠꯅ, ꯏꯄꯣ, ꯄꯥꯎꯗꯨ ꯀꯅꯥꯅ ꯇꯝꯂꯛꯄꯅꯣ? ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯍꯜ ꯑꯗꯨꯅ, ꯑꯩꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯂꯒ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯕꯔꯥ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯂꯪꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯄꯨ, ꯑꯩ ꯍꯧꯖꯤꯛ ꯃꯧꯗꯣ ꯑꯝꯇ ꯊꯤꯃꯤꯟꯅꯔꯨꯁꯦ꯫ ꯑꯩ ꯏꯄꯨꯒꯤ ꯋꯥꯇꯅꯕ ꯁꯦꯜ ꯄꯤꯖꯒꯦ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯔꯨꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯅꯍꯥ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯃꯥꯗꯤ ꯁꯦꯜ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯛ ꯑꯗꯨꯁꯨ ꯃꯃꯥꯏ ꯀꯨꯞꯁꯤꯟꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯐꯤꯖꯣꯜ ꯑꯗ ꯃꯗꯨ ꯈꯛꯇꯃꯛ ꯈꯪꯍꯧꯕ ꯃꯉꯥꯏꯔꯦ꯫ ꯆꯤꯡꯈꯨꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ, ꯅꯨꯄꯥ ꯃꯆꯥ, ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯈꯣꯡꯕꯥꯜꯗ ꯊꯔꯣꯏ ꯈꯨꯜꯂꯤꯕꯤ ꯃꯧ ꯅꯍꯥ ꯑꯁꯤꯅꯤ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯈꯤꯕꯗꯣ꯫ ꯃꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯁꯤꯗꯅ꯫ ꯆꯤꯡꯈꯨꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯃꯧ ꯑꯗꯨꯁꯨ ꯆꯤꯡꯈꯨꯕꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯊꯔꯣꯏ ꯈꯨꯜꯂꯝꯕꯗꯒꯤ ꯇꯣꯛꯂꯒ, ꯀꯔꯤ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯦꯝꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ? ꯃꯁꯝꯗꯣ ꯅꯤꯡꯖꯨ ꯌꯩꯕꯅꯤ, ꯀꯨꯆꯨ ꯉꯧꯕ, ꯋꯥꯡ ꯆꯥꯎꯕꯅꯤ, ꯇꯨꯔꯦꯜ ꯑꯁꯤ ꯋꯥꯡꯃꯗꯒꯤꯅꯤ ꯍꯥꯏ꯫ ꯑꯍꯜ ꯑꯁꯤꯅꯁꯨ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯩ, ꯅꯣꯡꯃ ꯎꯈꯤ ꯍꯥꯏ꯫ ꯆꯤꯡꯈꯨꯕꯒꯤ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ ꯉꯛꯅ, ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯤꯕꯗꯤ? ꯃꯍꯥꯛ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯦ꯫
ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈꯤꯕ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ ꯍꯥꯏꯅꯔꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯥꯗꯣ ꯍꯨ ꯊꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯌꯥꯔꯕꯗꯤ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯋꯥꯗꯣ ꯇꯥꯕꯗ ꯃꯧ ꯅꯍꯥ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯀꯅꯥꯒꯤ ꯍꯨ ꯊꯛꯄꯕ? ꯃꯥꯗꯤ ꯀꯩꯊꯦꯜꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯁꯤꯖꯜꯂꯒ ꯏꯅꯥꯈꯨꯟꯕꯤ ꯌꯥꯝꯅ ꯁꯥꯔꯝꯕꯅꯤ꯫ ꯀ꯭ꯋꯥ ꯑꯃ ꯆꯥꯁꯤꯜꯂꯒ ꯂꯥꯏꯔꯕꯕꯨ ꯌꯥꯝꯅ ꯀꯔꯦꯝꯅꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯗꯣ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ, ꯃꯌꯨꯝ ꯉꯟꯇꯥꯅ ꯄꯥꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ꯫ ꯑꯩꯗꯤ ꯂꯩꯀꯥꯏꯗ ꯑꯗꯨꯃꯛ ꯌꯨꯝ ꯄꯥꯜꯂꯤ, ꯑꯗꯨꯅ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 7-9ꯕꯨ ꯁꯨꯔꯝꯃꯅꯤꯗ꯫ ꯅꯍꯥꯛ ꯃꯥꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯕꯣ? ꯆꯤꯡꯈꯨꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯑꯗꯨ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯧ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯕꯨ ꯃꯥꯒꯤ ꯃꯌꯨꯝ ꯈꯪꯅꯤꯡꯕ꯭ꯔꯅꯦ? ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯃꯥꯅ ꯅꯪꯕꯨ ꯃꯤꯅꯝꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯀꯣꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯪꯈꯨꯜ ꯈꯨꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯝꯂꯅꯤ꯫ ꯃꯃꯥꯡꯗꯁꯨꯅꯦ ꯃꯍꯥꯛ ꯄꯥꯈꯪ ꯑꯃꯕꯨ ꯏꯔꯥꯡ ꯊꯥꯛꯇꯨꯅ ꯁꯦꯜ ꯂꯧꯊꯣꯛꯑꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯨꯈꯤꯕꯅꯤ꯫ ꯃꯧ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯃꯛꯇꯗꯗꯤ ꯆꯪꯂꯝꯗꯦ, ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯂꯣꯟꯅ ꯆꯪꯂꯛꯏ꯫ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯦꯝꯕꯤꯗꯣ ꯑꯔꯩꯕ ꯁꯅꯥ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯑꯍꯜ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯕ ꯃꯧ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯜ ꯌꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ, "ꯑꯣ ꯅꯨꯡꯁꯤꯕ ꯆꯤꯡꯈꯨꯕꯋꯣ, ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯀꯣ? ꯃꯧ ꯑꯩꯅ ꯂꯩꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯑꯗꯨ ꯀꯨꯏꯕ ꯆꯍꯤꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯗꯣ ꯅꯍꯥꯛꯅ ꯄꯪꯕꯅꯤꯅ, ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ? ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯑꯃꯨꯛ ꯍꯨꯔꯥꯟꯕꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯨꯟꯖꯔꯛꯄ ꯃꯔꯨꯞ ꯑꯗꯣ ꯀꯥꯏꯅ ꯊꯣꯛꯍꯟꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯇꯝꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯌꯥꯔꯦꯗꯅ꯫ ꯑꯩꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯄꯪꯊꯕ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯑꯩꯅ ꯁꯤꯔꯦ ꯈꯪꯂꯕꯅꯤꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒ ꯂꯧꯕ ꯅꯔꯜ ꯅꯊꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ꯫ ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯗꯥꯏ? ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯛꯑꯣ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯝꯕꯗꯥꯏ? ꯑꯩꯅ ꯑꯗꯨꯝ ꯊꯦꯝꯂꯒ ꯊꯝꯕꯗ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯌꯥꯔꯤꯕꯅꯤꯅꯦꯀꯣ? ꯍꯥꯍꯥ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯡꯕ ꯌꯥꯕ ꯆꯤꯡꯈꯨꯕ ꯑꯄꯪꯕ ꯅꯍꯥꯛꯀꯤ ꯅꯔꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯐꯝꯖꯥ ꯆꯥꯔꯒ ꯍꯤꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯎ ꯆꯦꯟꯕꯤ ꯃꯧ ꯑꯗꯨꯅ, "ꯍꯣ ꯌꯥꯔꯦ, ꯅꯪꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯑꯗꯣ ꯍꯥꯏꯔꯨꯕꯒꯤ ꯈꯥꯏꯐꯝ ꯊꯣꯛꯄ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯂꯦꯝꯕꯤꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯗ ꯊꯥꯖꯕ ꯊꯝꯂꯨꯕ ꯆꯤꯡꯈꯨꯕꯗꯤ ꯍꯧꯖꯤꯛ ꯃꯄꯨꯟꯁꯤꯗ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ, ꯃꯕꯣꯛ ꯑꯃꯗꯤ ꯃꯔꯨꯞ ꯊꯥꯅꯤꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯅꯥꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯣꯟꯅ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯁꯨꯡ ꯃꯧ ꯑꯗꯨꯅ ꯇꯥꯟꯅꯔꯒ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯂꯃꯟ ꯈꯨꯝ, ꯃꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯐꯩ." ꯆꯤꯡꯈꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯃꯁꯦ ꯑꯩꯅ ꯄꯪꯂꯨꯕꯒꯤ ꯏꯔꯥꯜ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ꯫ ꯅꯣꯡꯃ ꯅꯈꯣꯏꯒꯤ ꯂꯃꯟ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯡꯅ ꯁꯨꯝ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯀꯕꯣꯛꯂꯩꯅ ꯉꯛꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯈꯤꯔꯝꯗꯦ꯫ ꯃꯈꯣꯡ ꯑꯗꯨꯅ ꯂꯦꯞꯇꯅ ꯊꯥꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯌꯥꯏꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯐꯝꯊꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯔꯩꯕ ꯄꯣꯠꯆꯩ ꯃꯈꯩ ꯊꯨꯒꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯃꯥꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯇꯞꯅ ꯊꯦꯝꯗꯨꯅ ꯍꯪꯕꯗꯒꯤꯗꯤ ꯆꯤꯡꯈꯨꯕꯗꯣ ꯃꯕꯣꯛꯇ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯒ, ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤ, ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤ ꯄꯥꯕꯨꯡ."
ꯖꯣꯕꯣꯟ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯈꯨꯕꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯍꯤꯛ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯃꯍꯤꯛ ꯑꯗꯨꯅ ꯁꯟꯗꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯤꯛ ꯑꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯃꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥ ꯅꯨꯄꯥꯅ ꯃꯤꯍꯥꯠꯄ ꯑꯣꯏꯈꯤꯕ ꯃꯗꯨꯗ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯨꯕ ꯈꯨꯗꯛ ꯑꯗꯨꯗ ꯊꯧꯅꯥ ꯈꯪꯂꯩ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯊꯥꯡꯁꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯤꯡꯈꯨꯕꯗꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯃꯄꯤ ꯇꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯆꯤꯡꯈꯨꯕ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯕꯗ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯅ ꯆꯤꯡꯈꯨꯕꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯣꯏꯅ ꯂꯦꯞꯈꯤꯔꯝꯃꯤ ꯁꯥꯅꯧ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯆꯤꯡꯈꯨꯕꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌా ꯅꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯂꯩꯀꯥꯏ ꯑꯃꯗ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯪꯕꯨ ꯂꯧꯅꯣꯝ ꯇꯧꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯆꯤꯡꯈꯨꯕꯅ ꯁꯥꯅꯧꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯤꯑꯣꯏꯕꯕꯨ ꯂꯥꯟꯗꯕ ꯉꯝꯕ꯭ꯔꯥ ꯑꯩꯁꯨ ꯊꯃꯣꯏꯒꯤ ꯑꯆꯥꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯐꯥꯊꯍꯧꯗꯕꯒꯤ ꯂꯤꯝꯕꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯁꯥꯅꯧꯅ ꯃꯍꯥꯛꯇꯤ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯑꯁꯨꯛ ꯐꯠꯇꯕ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯤꯕꯅꯣ ꯈꯪꯗꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨ ꯄꯦꯟꯅ ꯍꯥꯠꯂꯝꯒꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯡꯈꯨꯕꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯆꯤꯡꯈꯨꯕ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯅꯦꯜꯗꯨ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯎꯠꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯤꯡꯈꯨꯕ ꯊꯤꯟꯊꯕ ꯇꯧꯗ ꯊꯥꯅꯦꯜꯕꯨ ꯇꯥꯟꯅꯔꯒ ꯊꯥꯅꯦꯜꯗꯨ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯀꯔꯤꯃꯠꯇ ꯍꯣꯡꯕ ꯂꯩꯇꯦ ꯆꯤꯡꯈꯨꯕ ꯊꯥꯅꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯊꯥꯅꯦꯜ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯊꯥꯅꯦꯜ ꯑꯗꯨ ꯍꯥꯏꯔꯕ ꯐꯥꯎꯕ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯍꯣꯡꯂꯝꯗꯦ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯑꯗꯨꯃꯛ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ ꯆꯤꯡꯈꯨꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯒ ꯊꯥꯅꯦꯜ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯊꯥꯅꯦꯜ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯥꯅꯦꯜ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯅꯦꯜ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯄꯤꯔꯣꯏ ꯊꯥꯡꯕ ꯃꯥꯏꯊꯣꯡꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯨꯕꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯒ ꯅꯨꯡꯁꯤꯅ ꯆꯤꯡꯈꯨꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯍꯔꯥꯎꯕꯒ ꯅꯨꯡꯉꯥꯏꯕꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅ ꯄꯨꯜꯂꯝꯃꯤ ꯆꯤꯡꯈꯨꯕꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯅꯪꯒꯤ ꯂꯃꯟ ꯑꯁꯦ ꯈꯨꯝꯗ ꯌꯥꯗꯕꯗꯧꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯏꯅꯤꯅꯦ ꯊꯥꯅꯦꯜ ꯅꯣꯛꯂꯒ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩ ꯆꯤꯡꯈꯨꯕ ꯅꯨꯡꯉꯥꯏꯇꯅ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯦꯜꯅ ꯄꯠꯊꯠꯂꯒ ꯌꯥꯔꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯈꯪꯂꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯦꯡꯕꯔꯥ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕꯗꯣ ꯈꯪꯇꯣꯛꯅꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯪꯕ ꯆꯪꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗ ꯅꯪ ꯂꯥꯛꯄꯗ ꯎꯕꯗ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄꯅꯤ ꯆꯤꯡꯈꯨꯕ ꯍꯔꯥꯎꯅ ꯈꯟꯅꯗꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯅꯨꯡꯉꯥꯏꯅ ꯆꯥꯊꯣꯛꯎꯁꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ